ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯁꯥꯔꯥꯅꯤ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ, ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯁꯥꯟꯕ ꯃꯅꯥꯏ ꯃꯟꯇ꯭ꯔꯤꯁꯨ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯀꯣꯅꯨꯡ ꯋꯥꯡꯃꯗ ꯑꯁꯨꯝ ꯀꯣꯏꯕ ꯊꯣꯛꯂꯨꯒꯦ, ꯂꯝ ꯌꯦꯡꯂꯨꯒꯦ ꯑꯩꯒꯤ ꯏꯇꯥ ꯊꯣꯏꯅꯨꯒ꯫ ꯏꯄꯥꯒꯤ ꯏꯔꯤꯛ, ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯦ, ꯆꯠꯈ꯭ꯔꯅꯤ꯫ ꯍꯌꯦꯡ ꯉꯟꯇꯥ ꯏꯄꯥꯒꯤ ꯏꯅꯥꯏꯁꯤꯡꯗ ꯏꯄꯥ ꯍꯥꯏꯒꯦ, ꯑꯗꯨꯒ ꯑꯗꯨ ꯀꯣꯏꯔꯨꯁꯣ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯗꯤ ꯉꯁꯤ ꯑꯁꯤ ꯆꯠꯅꯤꯡꯉꯤ, ꯀꯨꯏꯖꯔꯣꯏ, ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯒꯦ, ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯀꯅꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯣ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯨꯀꯣ, ꯊꯨꯅ ꯇꯟꯅ ꯍꯜꯂꯛꯎꯀꯣ ꯀꯣꯅꯨꯡꯗ꯫ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ, "ꯃꯟꯇ꯭ꯔꯤ, ꯑꯩꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ? ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯒ ꯀꯝꯗꯧꯅꯤ ꯅꯪꯁꯨ ꯍꯥꯏ꯫ ꯑꯩꯒꯤ ꯃꯛꯁꯤꯜꯂꯕ ꯋꯥꯈꯜ ꯑꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯃꯉꯥꯜ ꯄꯤꯌꯨ꯫ ꯏꯅꯤꯡꯊꯧ, ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯇꯞꯊꯕꯤꯌꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯏꯪꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯏꯅꯤꯡꯊꯧꯗ ꯑꯩꯅꯕꯨ ꯀꯔꯤ ꯇꯥꯛꯆꯕ ꯉꯝꯒꯅꯤ ꯏꯅꯤꯡꯊꯧ? ꯃꯟꯇ꯭ꯔꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ, ꯃꯥꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯃꯥꯒꯤꯗꯃꯛꯇ꯫ ꯑꯩꯅ ꯀꯜꯂꯤꯉꯩ ꯃꯇꯤꯛ ꯆꯥꯔꯕ ꯅꯤꯡꯊꯧ ꯃꯆꯥ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯉꯣꯟꯗ ꯏꯆꯥ ꯑꯁꯤ ꯊꯥꯖꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤ ꯄꯤꯕꯥ ꯇꯥꯡꯉꯤ ꯃꯟꯇ꯭ꯔꯤ꯫ ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯆꯥꯎꯏ, ꯀꯔꯤꯒꯤ ꯋꯥꯅꯤ? ꯏꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯗꯃꯛ ꯃꯤꯄꯥꯏꯕꯤꯒꯅꯨ ꯏꯅꯤꯡꯊꯧ꯫ ꯃꯟꯇ꯭ꯔꯤ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯄꯤꯕꯥ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯆꯥ ꯄꯤꯕꯥ ꯀꯗꯥꯏ? ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯔꯕꯁꯨ ꯃꯟꯇ꯭ꯔꯤ, ꯑꯩꯕꯨ ꯄꯨꯛ ꯐꯠꯇꯦ ꯍꯥꯏꯒꯗ꯭ꯔꯥ? ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯗ ꯐꯝꯍꯧꯕ ꯑꯩ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯗ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯏꯅꯥꯎꯅ ꯐꯝꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯃꯆꯥ ꯍꯥꯛꯇꯛ ꯑꯁꯤꯗ ꯐꯝꯖꯔꯁꯅꯨꯗꯣ ꯃꯟꯇ꯭ꯔꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯅꯤ? ꯃꯟꯇ꯭ꯔꯤ, ꯅꯪꯁꯤ ꯑꯩꯒꯤꯗꯤ ꯈꯨꯠ ꯌꯦꯠ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯁꯃꯝꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯕꯤꯗꯨꯅ ꯊꯝꯃꯤ꯫ ꯅꯤꯡꯊꯧꯒꯤꯗꯤ ꯆꯥꯟꯅꯕ ꯃꯔꯨꯞ, ꯊꯥꯖꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯅꯪ ꯂꯩꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯆꯥꯟꯕꯤꯕꯅꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯂꯨꯔꯤꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯤꯕ ꯁꯤꯅꯤꯗꯣ ꯃꯟꯇ꯭ꯔꯤ꯫ ꯅꯤꯡꯊꯧ, ꯀꯝꯗꯧꯁꯤꯒꯦ? ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯗꯤ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯟ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏ ꯈꯔꯁꯤ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯖꯧ ꯍꯥꯏꯕ꯭ꯔꯥ? ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯑꯍꯤꯡ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯣꯏꯗꯣ, ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯥꯟꯗꯥꯔꯛꯀꯅꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯃꯥꯅꯤ, ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝꯅ ꯌꯥꯝꯕ ꯍꯦꯜꯂꯤ꯫ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯒꯅꯤ ꯃꯟꯇ꯭ꯔꯤ꯫ ꯂꯩꯕꯥꯛ प्रजाꯁꯤꯡ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯈꯩ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯇꯝꯕꯤꯌꯨ ꯃꯟꯇ꯭ꯔꯤ꯫ ꯅꯪꯅ ꯃꯈꯣꯏꯁꯤꯡꯕꯨ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯧꯈꯠꯂꯨ꯫ ꯂꯥꯟꯃꯤ ꯌꯥꯝꯗꯕ ꯌꯥꯗꯦ, ꯂꯥꯟꯗ ꯍꯩꯁꯤꯡꯗꯕ ꯌꯥꯗꯦ꯫ ꯑꯇꯣꯞꯄ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯁꯤꯗꯣ ꯃꯟꯇ꯭ꯔꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯆꯥꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯀꯌꯥ ꯂꯩꯔꯤ, ꯃꯈꯣꯏꯗ ꯂꯥꯟꯒꯤ ꯃꯇꯦꯡ ꯂꯧꯁꯤ꯫ ꯅꯪꯅ ꯄꯥꯎ ꯊꯥꯎꯗꯣ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯟꯇ꯭ꯔꯤ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯒꯦ, ꯑꯗꯨꯕꯨ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯩ, ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯕꯗꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯆꯤꯡꯅꯕ ꯂꯩꯇ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯌꯨ ꯃꯟꯇ꯭ꯔꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯅꯤꯡꯁꯤꯡꯕꯤꯁꯤ꯫ ꯅꯅꯥꯏ ꯃꯟꯇ꯭ꯔꯤ ꯑꯩꯍꯥꯛꯅ ꯍꯦꯛ ꯍꯥꯏꯕꯁꯨ ꯁꯅꯥ ꯄꯨꯛꯅꯤꯡꯅ ꯑꯄꯦꯟꯕ ꯑꯣꯏꯔꯣꯏ꯫ ꯃꯟꯇ꯭ꯔꯤ, ꯑꯗꯨꯉꯩ ꯎꯃꯪꯒꯤ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯃꯇꯝꯗ ꯏꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫
ꯑꯁꯝꯕ ꯃꯥꯟꯗꯦ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ? ꯃꯍꯥꯛ ꯑꯁꯝꯕ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯟꯇ꯭ꯔꯤ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯅꯅꯥꯎ ꯑꯩꯍꯥꯛꯅ ꯇꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯈꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯈꯤꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯅꯥꯏ ꯈꯪꯖꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯅꯤꯡꯁꯤꯡꯕꯤꯌꯨꯗꯣ꯫ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯃꯟꯇ꯭ꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯛꯈꯤꯕ ꯃꯃꯥꯡ ꯊꯛꯀꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯅꯥꯏ ꯑꯃ ꯄꯥꯈꯠꯅ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯆꯦꯜꯂꯛꯈꯤ꯫ ꯃꯇꯝꯗꯨ ꯃꯆꯥꯅꯨꯄꯤꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯏꯅꯤꯡꯊꯧ, ꯈꯨꯟꯖꯥꯁꯤꯡ ꯑꯋꯥꯐꯝꯗ ꯇꯥꯔꯦ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯍꯥꯠꯄ ꯍꯧꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯗꯗꯤ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯗ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯅꯊꯣꯡꯗ ꯈꯨꯟꯖꯥ ꯀꯌꯥ ꯀꯞꯇꯨꯅ ꯏꯅꯤꯡꯊꯧꯕꯨ ꯀꯟꯕꯤꯅꯅꯕ ꯍꯥꯏꯅ ꯂꯥꯛꯂꯤ꯫ ꯀꯝꯗꯧꯒꯅꯤ? ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯂꯩꯔꯕ? ꯑꯩꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯋꯥꯐꯝꯗ ꯇꯥꯔꯕ? ꯀꯅꯥ ꯂꯩ? ꯃꯟꯇ꯭ꯔꯤ! ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯩꯖꯩ꯫ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯅ ꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯗꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ꯫ ꯏꯅꯤꯡꯊꯧ, ꯇꯞꯊꯕꯤꯁꯤ꯫ ꯅꯅꯥꯏ ꯑꯁꯤꯅ ꯄꯥꯎ ꯄꯨꯔꯛꯄꯗ ꯍꯤꯡꯆꯥꯕꯗꯨ ꯅꯨꯃꯤꯗꯥꯡꯈꯛ ꯊꯣꯛꯂꯛꯏ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯤꯡꯆꯥꯕꯁꯤꯕꯨ ꯍꯥꯠꯂꯨꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯂꯥꯟꯃꯤꯁꯤꯡ ꯀꯣꯏꯁꯤꯟꯗꯨꯅ ꯍꯥꯠꯁꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯍꯤꯡꯆꯥꯕꯗꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯀꯧꯊꯣꯛꯁꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯎꯃꯪ ꯑꯁꯣꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯅ ꯈꯟꯖꯩꯗꯣ꯫ ꯈꯥꯒꯦꯟꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯤ, ꯍꯤꯡꯆꯥꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯂꯨꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯃꯟꯇ꯭ꯔꯤ, ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯍꯥꯠꯈ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯛꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯦꯡꯉꯨ, ꯆꯍꯤ ꯀꯌꯥ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯕꯨ ꯀꯧꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯠꯍꯧꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯇꯥꯔꯝꯃꯣꯏꯗꯣ꯫ ꯃꯟꯇ꯭ꯔꯤ, ꯂꯩꯕꯥꯛ ꯀꯌꯥꯗ ꯄꯥꯎ ꯊꯥꯎ ꯍꯤꯡꯆꯥꯕ ꯍꯥꯠꯅꯕꯒꯤꯗꯃꯛꯇ꯫ ꯏꯅꯤꯡꯊꯧ, ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯄꯨꯝꯅꯃꯛ ꯐꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯁꯤꯜꯂꯒꯦ꯫ ꯃꯥꯅꯤ, ꯇꯔꯥꯏ ꯍꯤꯡꯆꯥꯕꯗꯨ ꯁꯨꯔꯨꯡꯗ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯧꯊꯣꯛꯄꯗꯤ ꯑꯔꯥꯏꯕꯅꯤ, ꯍꯥꯠꯄꯅꯤ ꯂꯨꯔꯤꯕꯁꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯃꯅꯤ ꯃꯟꯇ꯭ꯔꯤ ꯑꯩꯍꯥꯛꯅ ꯁꯤꯟꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯍꯥꯛꯅ ꯁꯤꯟꯗꯨꯅ ꯂꯩꯄꯥꯛ ꯀꯌꯥꯗ ꯄꯥꯎ ꯊꯥꯈ꯭ꯔꯦ ꯍꯤꯡꯆꯥꯕ ꯍꯥꯠꯅꯕꯒꯤꯗꯃꯛꯇ꯫ ꯄꯥꯎꯁꯤꯡ ꯑꯗꯨ ꯍꯦꯛ ꯐꯪꯕꯗ ꯅꯤꯡꯊꯧ ꯀꯌꯥ ꯂꯩꯕꯥꯛ ꯑꯁꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯀꯩ ꯃꯔꯝꯒꯤ ꯍꯤꯡꯆꯥꯕꯕꯨ ꯀꯧꯊꯣꯛꯂꯨꯅꯤ? ꯅꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯏꯈꯨꯠꯇ ꯂꯤꯔꯨꯡꯇꯦꯟ ꯈꯨꯠꯁꯨꯊꯥꯡ ꯄꯥꯏꯔꯤꯉꯩ ꯌꯦꯛꯅꯕ ꯀꯌꯥ ꯂꯥꯛꯁꯅꯨ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ꯫ ꯏꯃꯥꯡꯗ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯂꯣꯏ꯫ ꯄ꯭ꯔꯖꯥꯁꯤꯡ ꯑꯩꯅ ꯉꯥꯛ ꯁꯦꯟꯒꯅꯤ꯫ ꯍꯤꯡꯆꯥꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯏꯄꯥꯒꯤ ꯃꯣ, ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯤ꯫ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯔꯒ ꯅꯄꯥ ꯑꯩꯍꯥꯛꯅ ꯀꯔꯤꯒꯤ ꯊꯧꯅꯥ ꯍꯜꯂꯨꯅꯤ? ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯏꯕꯦꯝ, ꯌꯦꯡꯉꯣꯏ, ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯍꯧꯖꯤꯛ ꯏꯄꯥ ꯀꯜꯂꯤ, ꯀꯅꯥꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯏꯄꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯖꯤꯛ ꯊꯕꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯅꯃꯥ ꯃꯔꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯟꯅꯤꯗꯣ ꯅꯍꯥꯛꯇꯤ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯥꯟꯗ ꯈꯨꯠꯁꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯒꯅꯤ? ꯍꯤꯡꯆꯥꯕꯕꯨ ꯌꯦꯛꯅꯕ꯭ꯔꯥ? ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕ, ꯏꯃꯥꯁꯤꯡꯅ ꯑꯩꯕꯨ ꯀꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯅꯆꯥ ꯑꯩ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯍꯤꯡꯆꯥꯕꯁꯦ ꯅꯆꯥꯅ ꯍꯥꯠꯄ ꯄꯥꯝꯃꯤꯗꯣ? ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯄꯤꯛꯂꯤꯕꯤ ꯃꯥꯅ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯖꯔꯤꯕ ꯀꯌꯥꯗꯤ ꯅꯨꯡꯁꯤ, ꯅꯨꯡꯁꯥꯁꯨ ꯊꯤ꯫ ꯇꯥꯡꯂꯕ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯀꯌꯥ ꯂꯥꯛꯇꯨꯅ ꯍꯤꯡꯆꯥꯕꯗꯨ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗꯨ ꯀꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯊꯧꯅꯥ ꯐꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯃꯈꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯀꯛꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯕꯁꯨ ꯃꯍꯥꯛ ꯑꯗꯨ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯃꯍꯥꯛꯇꯅ ꯈꯪꯈꯤ꯫
ꯍꯥꯏꯔꯛꯈꯤ ꯅꯤꯡꯊꯧ ꯃꯉꯣꯟꯗ꯫ ꯅꯤꯡꯊꯧꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯅꯆꯥꯒꯨꯝꯂꯕ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ, ꯂꯩꯐꯝ ꯆꯥꯐꯝ ꯇꯥꯛꯂꯝꯗꯦ, ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯍꯥꯏꯕꯁꯤꯈꯛ꯫ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯂꯩꯔꯤꯉꯩ, ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ, ꯃꯟꯇ꯭ꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤ, ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯍꯤꯡꯁꯥꯕ ꯍꯥꯠꯄꯗ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯆꯥꯐꯝ ꯇꯥꯛꯂꯝꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯍꯤꯡꯆꯥꯕ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯅꯤꯈꯤꯕꯅꯤ꯫ ꯃꯔꯛꯇꯨꯗ ꯃꯍꯥꯛ ꯂꯥꯛꯈꯤꯕꯅꯤ ꯃꯟꯇ꯭ꯔꯤ꯫ ꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯌꯥꯗ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯃꯥꯕꯨ ꯊꯤꯍꯜꯂꯁꯤ꯫ ꯃꯟꯇ꯭ꯔꯤ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯃꯥꯕꯨ ꯐꯣꯡꯅ ꯊꯤꯕ ꯍꯥꯏꯕꯁꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯪꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯁꯤꯟꯅꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯋꯥꯇꯥꯅꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯍꯟꯗꯛ ꯃꯔꯛ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯗꯤ? ꯅꯆꯥ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯤ, ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯏꯄꯥꯒꯤ ꯏꯔꯤꯛ, ꯌꯦꯡꯉꯣꯏ, ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ꯫ ꯅꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯔꯨꯁꯨ꯫ ꯍꯣꯏ, ꯅꯆꯥ ꯍꯥꯏꯖꯔꯨꯀꯦ꯫ ꯏꯔꯤꯛ ꯃꯃꯥꯕꯨ ꯀꯧꯔꯝꯂꯒ ꯃꯍꯥꯛ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯥꯔꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯃꯆꯥꯏꯕꯦꯝꯃ, ꯅꯨꯡꯇꯤꯒꯤ ꯃꯃꯣꯟꯗ ꯅꯣꯛꯄ ꯅꯍꯥꯛꯅꯤ, ꯀꯔꯤꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯡꯅꯔꯤꯕꯅꯣ? ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦ? ꯅꯇꯥ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯇ ꯍꯥꯏꯕꯤꯌꯨ, ꯑꯩꯅ ꯄꯥꯡꯖꯕ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯊꯣꯏꯅꯣ, ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯍꯔꯥꯎꯐꯝ ꯈꯪꯗꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯗꯣ, ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯗꯕꯒꯤ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯈꯪꯍꯟꯕꯤꯗꯦ, ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ꯫ ꯊꯣꯏꯅꯣ, ꯑꯩꯗꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯏꯄꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯪ ꯍꯥꯏꯌꯨ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯁꯦꯡꯅ ꯉꯝꯒꯗ꯭ꯔꯥ? ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯕ ꯑꯁꯨꯝꯅ ꯀꯩꯁꯨ ꯋꯥꯔꯝꯂꯣꯏꯀꯣ ꯊꯣꯏꯅꯣ? ꯑꯩ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯋꯥꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯄꯥꯒꯨꯝꯂꯕ ꯃꯍꯥꯛꯅꯤ, ꯀꯔꯤꯅꯣ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯂꯦꯡꯒꯥꯗ ꯍꯥꯏꯗꯧꯕ ꯋꯥ? ꯏꯟꯈꯠꯂꯛꯂꯤꯕꯤ ꯐꯖꯕꯤ ꯃꯆꯥꯏꯕꯦꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯃꯛ ꯍꯥꯏꯕꯤꯕꯁꯨ ꯅꯠꯇ, ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯈꯟꯕꯒꯁꯨ ꯁꯥꯔꯤꯕ? ꯀꯔꯤꯒꯤꯅꯣ ꯊꯣꯏꯅꯣ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯑꯁꯨꯛ ꯇꯣꯟꯅ ꯂꯩꯍꯜꯂꯝꯂꯤꯕꯁꯦ? ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤꯖꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯁꯣꯟꯊꯅ ꯂꯩꯕ ꯄꯥꯝꯗꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯅꯗꯤ ꯃꯆꯥ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯌꯥꯎꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯣꯟꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯏꯈꯨꯠ ꯄꯦꯟꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯗ ꯁꯣꯛꯄ ꯅꯤꯡꯊꯧ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯆꯥꯏꯕꯦꯝꯃꯒꯤꯗꯃꯛ ꯑꯩꯁꯨ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯖꯒꯦ ꯃꯆꯥꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯏꯇꯥ ꯅꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗ ꯎꯃꯪ ꯑꯁꯣꯝꯗ ꯍꯤꯡꯁꯥꯕ ꯑꯃ ꯂꯩꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯀꯌꯥꯗꯒꯤ ꯃꯇꯦꯡ ꯂꯧ ꯍꯤꯡꯁꯥꯕꯗꯨ ꯍꯥꯠꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯍꯤꯡꯁꯥꯕꯗꯨꯒꯤ ꯃꯉꯛ ꯀꯛꯈꯤ ꯍꯥꯏꯅ ꯇꯥꯏ꯫ ꯍꯤꯡꯆꯥꯕꯕꯨ ꯇꯔꯥꯏꯅ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯥꯗꯣ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅꯁꯨ ꯍꯧꯖꯤꯛ ꯃꯥꯕꯨ ꯊꯤꯅꯕ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯏꯇꯥ ꯏꯔꯤꯛ, ꯃꯥꯕꯨ ꯍꯥꯟꯅ ꯊꯤꯈꯤꯁꯤ ꯐꯪꯅꯕ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯕꯒ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯅꯪꯂꯣꯏꯗꯣ? ꯊꯣꯏꯅꯣ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯍꯤꯡꯆꯥꯕꯗꯣ ꯍꯥꯠꯈꯤꯕ ꯃꯍꯥꯛ ꯑꯗꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯁꯨ ꯀꯝꯗꯧꯅ ꯊꯤꯒꯅꯤ? ꯏꯄꯥꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯊꯦꯡꯂꯛꯀꯅꯤ, ꯀꯣꯅꯨꯡ ꯋꯥꯡꯃꯗ ꯂꯥꯟꯕ ꯌꯥꯔꯛꯂꯣꯏꯗꯣ? ꯊꯣꯏꯅꯣ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯊꯣꯏꯅꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯃꯆꯥꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯗꯨꯛ ꯋꯥꯕꯅꯣ? ꯅꯨꯄꯥꯗꯣ ꯃꯤꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯣ ꯑꯐꯕ ꯃꯤ ꯅꯠꯇꯤꯌꯦ, ꯐꯠꯇ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯥꯕꯨ ꯍꯥꯠꯅꯕ ꯃꯌꯥꯝꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯁꯥꯎꯗꯨꯅ ꯃꯍꯥꯛ ꯂꯣꯟꯅꯁꯨ ꯂꯩꯈꯤꯕꯅꯤ, ꯊꯤꯕ ꯐꯪꯂꯣꯏ꯫ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯊꯣꯏꯅꯣ? ꯂꯩꯔꯤꯕ ꯏꯄꯥ ꯅꯤꯡꯊꯧꯅ ꯐꯥꯎ ꯐꯖꯅ ꯈꯪꯂꯝꯂꯣꯏ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯤꯍꯥꯠꯄ ꯑꯣꯏꯔꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯣꯟꯅ ꯂꯩꯔꯤꯕ? ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯄꯗ ꯀꯔꯤꯒꯤ ꯃꯣꯏꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯊꯤꯔꯤꯕ, ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯤꯕ? ꯑꯩꯕꯨ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯊꯣꯏꯅꯣ꯫ ꯃꯆꯥꯏꯕꯦꯝꯃ ꯏꯔꯤꯛ, ꯅꯇꯥ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯉꯁꯤꯗꯤ ꯏꯇꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯅ ꯂꯩꯔꯤꯉꯩ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯁꯨ ꯃꯆꯥꯏꯕꯦꯝꯃ ꯅꯍꯥꯛꯁꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯄꯤꯛꯂꯤ꯫ ꯄꯤꯛꯂꯤꯕ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯑꯋꯥꯐꯝꯗ ꯇꯥꯈꯤ? ꯃꯆꯥꯏꯕꯦꯝꯃ ꯏꯔꯤꯛ, ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ ꯃꯍꯥꯛ ꯑꯗꯣ꯫ ꯅꯤꯡꯊꯧ ꯀꯅꯥꯅ ꯃꯥꯕꯨ ꯊꯤꯕ ꯁꯨꯛꯐꯪ ꯐꯪꯂꯣꯏꯗꯣ? ꯏꯔꯤꯛ,
Thoinugi waduda khangning na hanglai. Kaino Thoinu nangi warise ai tadri. Ipaning thongnasu imasingnasu aingonda tamdri. Nangi wariduna asengma mang oirabadi aingonda warisingdu liyo. Tasengna ai thasaba ngamdi. Thoino nangnadi mahaki leifam khangadra adudi hayo. Nangna magi leifam khanglabadi ai sakke mangonda ai mateng nirugi. Wafamse kanadasu haidokpa yade. Hoi aina khangi magi leifam ai khakna khangi. Karigumba wafam ase ipaning thongda haikrabadi aibu sibagi dandi soiduna phangani. Maramdi aina khangna haidoktana thambagi. Hausik lanmi kaya thadokhrabani mabu thinanabagi. Thoino ai kanadasu hairoi si asengma warido aingonda li. Ipaning thongna lanmi kaya thadoktuna thielabasu. Thoino ipaning thongna kaidangnungda mabu awaba nanghaloi. Mabu thiribado aikhoi mateng pangnabagidamaktani thoino. Phare ai liragi wari ase. Thoinuna nupadugi wari liraklami. Mazaibema aikhoina ngang oiringai leibak asida mitrang hairaba nupa ama leirami. Nupado atai kananati hausi ningthongna thiriba nupadugi mapani. Iningthongna yamna chana thamjaba Gopalgi machani. Masi ningthongna khangkide. Iningthaugidamakta Gopal thawai thakibani. Mapa sihibagi laman khumlibani prajasingda. Prajasingna Gopalbu yengsili maramdi iningthongna sanbagidamak. Ningthongda wa zat phattaba haizili. Gopalbu phattaba tahani. Gopaldo tamthina sikibani. Mazaibema mahaki masanupa pari ase mama mapa leitri. Mahak mathanta angang oina kayawana leiki. Parina gyan pura taragba matamda mahak mapagi mahut sinduna mitrang yamna haiba nupa macha ama oiki. Parigi mapa Gopalbu mitrang tawduna mana sikibagi maram khangdokkirami. Aigi abokna chawnaba yoklakpani mahak. Abokdo Mazaibema konungda Maharani ki pisu pisam tawduna lay. Matamdo Maharani masangamdadana leiringai matamni. Aigi abok ahal oiri thabai khang subada ngamlaktabadagi nongmadi asumna hairaki. Ima leibaton nahak konung asde laklano. Kasidagidi yumda pothaduna leiro. Leimatona thawai wana Maharani da adumna haidana bahaizai adubu Maharani na di yaramde. Upai leitraba leimaton mayumda halai. Pari angang oiraba supumna makhanglamhi. Konunggi lichat kallingai matamda mibu thabai khang tap taba makhai suhanba tawhanba solaba. Thabai khang tawba ngamdrab matamda hek tanthokpiba. Masi mapi mapa oiba singi lichatna. Aigi abukna aibu amadi paribu hundoklamduna ikhoiba thadokduna lahapna chatki. Amuk hana uraroidaba mafamda mapu mahaki manakta. Wari singna si tarubada irik mamiktagi mapi tarai. Thoinuda khangningna amuk hanglai. Thoino adudi hausik parido siramadra. Ma kari zaraga hinglamni karaida lay. Nangdi sida sum leiri. Yumdasu kana layba nati. Nang soidana khanglamgani. Aingonda hayo magi laifam adudi. Mazaibema parido mitrang haiba mini asamba miyoi nati. Mapabung na haiba adudagi hena mana hai. Ikhoyi praja lairibasingna mabu ubada soidana khangani. Khanglakpa mikupta mabu hatnaba susilakani. Maramdi mahakna miyoi kaya hatki. Miyam praja singna dudi khangdi hatlibado phattaba miyoi ne haibado. Aduna paribu phattana khal. Maramasina pari mirot oina leibani. Mana dukna leiraga karigino asumaran yamda hairibase. Thoino nang khangbra. Mado yam pangjabani angangni matamdudadi. Mazaibema angangnabu kari khangani. Hausikti mahak aikhoigumna sauri. Oh ai mabu yam unigni. Thoino thinthaba tawda satsi. Aikhoini magi leifam tamna lao haina magidamak lepkani. Thoino nokmi tawraga irikta yenglai. Irikna haininglibu wadusu Thoinuna khangi. Thengli Mazaibema ngasidi hayeng satlasi. Hausikti potharo hayeng inung nganbaga soidana ikhoyani satsi. Irikto parigi warido tarubadagi hausik ma paribu yam udinglai. Ahinga do tumthaba pak yaramdi wana nonganba ngaijarami. Irik phazaraba laikol amada madomta laising adubu yengduna lay. Kayadi phazai mafam ado sargargi laikolgum ningthizai. Asuk phazaba laisingse aidi yengningba pokludri.
ꯑꯌꯥ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯄꯣꯝꯁꯥꯠꯅꯔꯤꯕ ꯂꯩ ꯑꯁꯤꯗ ꯀꯨꯔꯥꯛ ꯑꯃꯅ ꯇꯣꯡꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯡꯇꯛꯅꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯤꯕꯁꯤꯕꯣ ꯑꯦ ꯀꯗꯥꯏꯗ ꯄꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯥꯡꯈ꯭ꯔꯦ ꯀꯨꯔꯥꯛ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯏꯃꯥꯡꯗ ꯂꯩꯍꯧꯕꯅꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅꯁꯨ ꯃꯥꯡꯈ꯭ꯔꯦꯗ ꯏꯔꯤꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯨꯔꯥꯛ ꯑꯗꯨ ꯎꯗ꯭ꯔꯕꯗ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯔꯤꯛ ꯈꯪꯗꯨꯅ ꯅꯨꯄꯥꯗꯨꯗ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯊꯣꯏꯅꯣ ꯍꯦ ꯅꯃꯥꯏ ꯅꯃꯤꯠ ꯈꯨꯝꯂꯤꯕ ꯅꯪꯀꯅꯥꯅꯣ ꯅꯪ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯂꯩꯒꯤ ꯅꯍꯥꯛꯇ ꯂꯥꯛꯂꯤꯕ ꯅꯪ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯥꯗꯣ ꯈꯨꯝꯂꯝꯗꯕꯤ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯏꯔꯤꯛꯅ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯈꯖꯤꯛ ꯎꯕꯒ ꯏꯔꯤꯛꯄꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤ ꯏꯔꯤꯛ ꯅꯨꯄꯥꯗꯨꯅ ꯆꯦꯟꯈꯤꯕꯗꯨꯕꯨ ꯌꯦꯡꯂꯤ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯏ 이릭 강두는 라우레이 이봐 토이노 젠실럭두나 마사이베메 이릭 kaidaurage 아이니 세 kaidaurage 미tumda pangthokpiu 세 mangaknaraba mali 이릭 mamittu khangpangpanglei 토이노 as aidi onthokpa mangama mangluri ising khazit thakki 마사이베마 manglaknaraba mali 세 amukta phajana phambiu 나사도 망학다 ngaikre hei ising langzaruge ngek phamuko 마사이베마 세 ising ase tapna thakpiu 토이노 톡나와시 하고 hoi hangjage 이릭 hauzik ukibado mangni khanglubada pakhatlambado khara pharai 토이노 dasu mangi paudu tamlambi 토이노 na noklaga ngarangai na likhiba wari duda 마사이베마나 pangkhatda khanjilaga tumbai tawrini nungsungan gadawri si kaisu tawri wakhal pangkhan khanjinbagi tawribani ado nupado parioi doira khangti masak haipet ubadadi yam phajai mangoirabasu ai tasingna thoino pakhatle hosik phawba karigino khangdi ai kaisu tawroise mangi wabu kaino masaibema wakhaldo pangkhatda khanjile aduna tawribani kaiginoba tumbada wakhal pangkhatda khanjinbiriba adoiradi adu mangda jat mangba tabani adubudi mangni adubu thoino nongan mangaibada wari ai wakhalse khallaroi tawbada karumdagino hekta wakhalse jat khalhanba thoino masibo ainaro masaibema nongan mangaiba wadanaba aiga wari do sase wakhaldo khara kaukthoknaba thoino atopu wari saningti ai hausi paridagi wari taningi nang aingona lidabu wari leirabadi liyo ai amna khangningi thoino hoi ai lisake masaibe masya parida mu ngaukidana thoktari tawribase phagi oinasu thoino na laknai asumna makoi ani nongan mangaibo oina parigi wari lirami somda ningthau amadi maharani makoi ani wari sanari iningthau tumthaba yabi jabro kaidobirage nasaidagi mikup amatang tumthabiyuba nanai aihak seba tawjage leima ai tumthaba yade hek tumthabaga imit asira isa irikpu hek tawi isa nupi amatang poksabi ase awapamda takigaja mapa ai yama leina asi khanbada ai wadaba ngamte leibak asida yengsilakpa lan tawrakadaba ningthau kayama leiribani ai ni isa asibu ngak senba kayam kuina ngamgani ai ri ahal haibadu oisilakli wakhalse asi khanbada ai tumpham safam khangchi adubuni leima wakhala makakni aina khaliba iningthau nanai nubi aingonda takpiyo isa nubibu ngak senba ngamgadaba amakhak lei aigi marup ningthaugi manakta matam khara safaji phawba pirot oina thamsira haina khali adubu isa nupina yarakadra mapaigi yathangna yaraklabasu mikup amatang isa uhodabada leiba ngamdaba mama leiba nangi mukhali nangi khalingai isana awapumda tabasu ai pamte iningthau adugi karimta wabiruno iningthaugi apamada tawbi adubu aigi isana mirai bakta wana leibadi mama ama oina leihanjaningte aigi isabu karamna wana leigani leiba aigi kono ngasi nungaina leiba sigum ma ada leigadoribani mirot oizai haiba kaktani phare
ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯦ ꯑꯩ ꯅꯆꯥꯅꯨꯄꯤꯗ ꯍꯧꯗꯣꯛꯆꯔꯒꯦ꯫ ꯏꯅꯨꯡꯉꯥꯟꯕꯒ ꯅꯆꯥꯅꯨꯄꯤꯗ ꯍꯪꯉꯨ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯂꯩꯃ꯫ ꯏꯁꯥꯁꯦ ꯃꯤꯀꯨꯞ ꯑꯃꯗꯤ ꯇꯨꯝꯊꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯥ ꯌꯥꯝꯅ ꯋꯥꯈ꯭ꯔꯅꯤ ꯑꯩ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯊꯧꯒꯜ ꯇꯧꯖꯒꯦ, ꯄꯣꯊꯥꯕꯤꯁꯤ꯫ ꯋꯥꯈꯜ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯈꯟꯕꯤꯅꯨ, ꯏꯁꯥ ꯏꯔꯤꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯩꯕꯥꯛ ꯑꯇꯣꯞꯄꯗ ꯃꯆꯥꯕꯨ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯍꯟꯈꯤꯗꯧꯔꯦ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯥꯛꯏ ꯃꯆꯥꯒꯤ ꯃꯅꯥꯛꯇ꯫ ꯏꯃꯥꯒꯤ ꯏꯔꯤꯛ, ꯅꯍꯥꯛꯄꯨ ꯅꯄꯥ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ, ꯅꯄꯥ ꯅꯤꯡꯊꯧꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯂꯩꯕꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯍꯥꯏꯔꯤ꯫ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤ? ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯥꯅ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯇꯝꯕ ꯉꯝꯗꯦ꯫ ꯆꯥꯕꯨ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯅꯕ ꯃꯇꯝ ꯈꯔ ꯈꯖꯤꯛ, ꯅꯇꯥ ꯊꯣꯏꯅꯨꯕꯨꯁꯨ ꯌꯥꯎꯅ꯫ ꯏꯃꯥ, ꯅꯆꯥ ꯆꯠꯂꯣꯏꯗ, ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯒꯦ꯫ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯏꯄꯥ ꯏꯃꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯝꯂꯒ ꯅꯆꯥ ꯑꯩꯅ ꯀꯝꯗꯧꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯩꯔꯨꯒꯅꯤ? ꯅꯆꯥ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯥꯟ ꯑꯗꯣ ꯇꯧꯔꯛꯁꯅꯨ, ꯅꯆꯥ ꯍꯛꯊꯦꯡꯅꯕ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ꯫ ꯅꯆꯥ ꯑꯩꯍꯥꯛ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯏꯃꯥ, ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ꯫ ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯤꯕꯅꯣ? ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯪ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯏꯆꯥꯕꯨ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯗ꯭ꯔꯕꯁꯨ ꯅꯍꯥꯛ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯅꯨꯄꯥ ꯑꯃꯒ ꯄꯥꯅꯕ, ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕ ꯑꯁꯤ ꯅꯨꯄꯥꯅ ꯑꯗꯨꯃꯛ ꯉꯝꯈꯤꯅꯤ꯫ ꯏꯃꯥꯒꯤ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯆꯥꯁꯨ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯂꯥꯟꯗ ꯅꯨꯄꯥ ꯈꯛꯅ ꯉꯝꯒꯅꯤ, ꯅꯨꯄꯤꯁꯤꯡꯅ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯏꯃꯥ, ꯅꯆꯥ ꯌꯥꯅꯤꯡꯗꯦ꯫ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯁꯣꯏꯗꯅ ꯅꯆꯥꯅꯨꯄꯤ ꯑꯩꯍꯥꯛꯅ ꯃꯈꯣꯏ ꯄꯨꯝꯕ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯅꯨꯄꯤꯖꯥ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯒꯅꯤ꯫ ꯅꯆꯥꯅ ꯏꯄꯥ ꯏꯃꯥꯒꯤ ꯃꯤꯡꯂꯦꯟ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ꯫ ꯃꯃꯥꯅ ꯍꯥꯏꯕ ꯇꯥꯈꯤꯗ꯭ꯔꯦ ꯏꯔꯤꯛ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯐꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯕꯁꯨ ꯏꯔꯤꯛꯇꯤ ꯑꯗꯨꯃꯛ ꯌꯥꯔꯝꯗꯦ꯫ ꯏꯔꯤꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯗꯦ꯫ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯈꯪꯍꯟꯗꯅ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ, ꯌꯧꯗꯧꯔꯦ꯫ ꯑꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯗꯅꯤ, ꯆꯠꯁꯤ꯫ ꯋꯥꯕ꯭ꯔꯣ? ꯀꯣꯅꯨꯡꯗ ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯊꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯗ ꯍꯥꯏꯔꯝꯗ ꯆꯠꯂꯨꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯛꯇꯅ ꯗꯟꯗꯤ ꯐꯪꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤꯅꯤꯀꯣ꯫ ꯊꯣꯏꯅꯣ, ꯑꯩ ꯍꯧꯖꯤꯛ ꯑꯋꯥꯕ ꯀꯩꯅꯣ ꯈꯪꯗꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯩꯁꯨ ꯈꯪꯂꯣꯏ, ꯑꯩꯈꯣꯏꯕꯨ ꯊꯤꯔꯛꯑꯣꯏ꯫ ꯊꯣꯏꯅꯣ, ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ, ꯑꯩ ꯌꯥꯎꯔꯤꯕꯁꯤꯅꯤ꯫ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯣ? ꯑꯩꯗꯤ ꯋꯥꯕ ꯐꯥꯎꯗꯦ꯫ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯦ ꯌꯧꯅꯕ ꯆꯠꯁꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯠꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯕ ꯌꯥꯗꯦ, ꯂꯩꯕꯥꯛ ꯑꯁꯦ ꯀꯟꯗꯕ ꯌꯥꯗꯦ꯫ ꯐꯥꯒꯅꯤ ꯃꯆꯥꯏꯕꯦꯝꯃ, ꯆꯠꯁꯤ꯫ ꯑꯩꯁꯨ ꯋꯥꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩꯁꯨ ꯋꯥꯗꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯋꯥꯔꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ꯫ ꯄꯣꯊꯥꯔꯒꯨꯝꯁꯤ, ꯑꯗꯨꯃꯛ ꯆꯠꯁꯤ꯫ ꯄꯣꯊꯥꯔꯒ ꯂꯩꯊꯣꯛꯂꯕꯗꯤ ꯃꯇꯝ ꯑꯃꯨꯛ ꯊꯦꯡꯖꯤꯟꯈꯤꯅꯤ꯫ ꯊꯣꯏꯅꯣ, ꯂꯥꯛꯑꯣ, ꯆꯠꯁꯤ꯫ ꯐꯒꯅꯤ, ꯑꯗꯨꯗꯤ ꯆꯠꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯃꯟꯇ꯭ꯔꯤꯅ, ꯏꯅꯤꯡꯊꯧ, ꯉꯁꯤ ꯍꯌꯦꯡ ꯈꯪꯗ ꯂꯥꯟꯗꯥꯔꯛꯂꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯔꯨꯟꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯊꯦꯟꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯗꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯑꯌꯥꯝꯕꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯅꯤꯡꯊꯧ ꯂꯩꯕꯥꯛ 3 ꯈꯛꯇꯅꯤ꯫ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯛꯆꯔꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏ ꯁꯤꯔꯕꯁꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯀꯂꯝꯁꯤ ꯏꯅꯤꯡꯊꯧ, ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠ ꯆꯜꯍꯟꯒꯨꯝꯁꯤ꯫ ꯃꯟꯇ꯭ꯔꯤ, ꯑꯩꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯀꯝꯗꯧꯅꯤ? ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯅ ꯌꯦꯛꯅꯕꯁꯤꯡ ꯃꯥꯌꯣꯛꯅꯁꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯅꯕ ꯁꯤꯟꯈ꯭ꯔꯣ꯫ ꯅꯪꯅ ꯐꯅꯕ ꯊꯤꯜꯂꯕꯅꯤ ꯃꯟꯇ꯭ꯔꯤ꯫ ꯈꯨꯗꯛꯇ ꯑꯉꯝ ꯑꯊꯧꯁꯤꯡ ꯀꯣꯅꯨꯡꯗ ꯋꯥ ꯈꯟꯅꯁꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯟꯇ꯭ꯔꯤ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯖꯔꯒꯦ꯫ ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯅ ꯂꯥꯛꯄꯅ ꯄꯥꯔꯤꯒꯤ ꯂꯩꯐꯝ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯐꯅꯌꯥꯝꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯥꯔꯤꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯔꯤꯛ ꯋꯥꯕꯅ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯊꯣꯏꯅꯨꯁꯨ ꯑꯉꯛꯄꯅꯤ, ꯃꯐꯝ ꯑꯗꯨ ꯏꯔꯤꯛꯅ ꯈꯜꯂꯨꯕꯒ ꯏꯑꯣꯟ ꯑꯣꯟꯅꯔꯝꯃꯤ꯫ ꯏꯔꯤꯛꯅꯗꯤ ꯃꯐꯝ ꯑꯁꯤ ꯎ ꯋꯥꯁꯤꯡꯅ ꯏꯃꯣꯠ ꯃꯣꯠꯅ ꯂꯩꯔꯝꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯤ ꯂꯩ ꯃꯈꯜ ꯁꯨꯅ ꯍꯧꯗꯨꯅ ꯁꯥꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯑꯗꯨꯃꯛꯅꯤ꯫ ꯏꯔꯤꯛ ꯑꯀꯣꯏꯕꯁꯤꯡꯗꯨ ꯊꯨꯡꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯊꯣꯏꯅꯣ, ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯁꯣꯏꯔꯣꯏ, ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕꯗꯣ ꯄꯥꯔꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯊꯣꯏꯅꯣ, ꯄꯥꯔꯤꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯤꯕꯗꯣ? ꯃꯍꯥꯛꯁꯨ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕ꯭ꯔꯥ? ꯃꯥꯗꯤ ꯄꯨꯝꯅꯃꯛ ꯈꯪ ꯍꯩꯔꯕꯅꯤ ꯃꯆꯥꯏꯕꯦꯝꯃ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅ
nang mafamsi lai haibasu khanglamgani kai haiba thoino ai paribu kauge adubu tapna kaubiyo asi hairaga haraudu umang aduda paribu kaurei pari ai lak nangbu amukta thoklo aina kauribasi taradi kaino masaibema adumna kauba yaba mafam nati ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯃꯤꯡꯗꯨ ꯄꯟꯕꯤꯅꯨ ꯑꯩꯍꯥꯛ ꯄꯥꯈꯠꯂꯤ ꯏꯔꯤꯛ ꯊꯣꯏꯅꯣꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯤ ꯈꯟꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯣꯏꯅꯣ ꯑꯩꯗꯤ ꯄꯥꯔꯤꯕꯨ ꯀꯃꯥꯏꯅ ꯀꯧꯒꯅꯤ ꯊꯣꯏꯅꯣꯅ ꯏꯔꯤꯛꯀꯤ ꯃꯇꯧꯕꯨ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯦꯝꯃ ꯀꯔꯝꯅ ꯀꯧꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯗꯦ ꯀꯧꯔꯨꯕꯁꯨ ꯊꯣꯛꯂꯛꯂꯣꯏ ꯇꯨ ꯎꯔꯕ꯭ꯔꯥ ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯔꯨꯡ ꯑꯃ ꯂꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯅꯨꯡ ꯑꯁꯦ ꯀꯔꯝꯅ ꯏꯟꯊꯣꯛꯀꯅꯤ ꯄꯥꯔꯤꯗꯤ ꯅꯨꯄꯥꯅꯤ ꯃꯥꯗꯤ ꯂꯣꯏꯅ ꯉꯝꯗꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤ ꯄꯥꯡꯒꯜ ꯀꯟꯕꯁꯨ ꯅꯠꯇꯦ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯥꯗ ꯊꯛꯇꯕꯅ ꯋꯥꯅ ꯂꯩꯔꯝꯕꯁꯨ ꯃꯌꯥꯏ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ꯭ꯔꯁꯨ ꯈꯪꯗꯦ ꯄꯥꯔꯤ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯪꯕꯨ ꯅꯨꯡꯖꯥꯎ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨ ꯄꯥꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯩ ꯅꯪꯒꯤ ꯅꯇꯦꯡ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯦꯡꯗꯤ ꯑꯩꯅ ꯀꯔꯝꯅ ꯂꯧꯅꯤ ꯅꯪꯕꯨ ꯇꯁꯦꯡꯅꯃꯛ ꯊꯋꯥꯏ ꯊꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯤ ꯊꯣꯏꯅꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯏꯔꯤꯛꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯦꯝꯃ ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯇꯨ ꯌꯦꯡꯉꯨ ꯄꯥꯔꯤꯕꯨ ꯀꯧꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯒꯤꯅꯣ ꯀꯞꯂꯤꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯥꯁꯤ ꯑꯁꯝꯕ ꯃꯤ ꯅꯠꯇꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯒꯣꯄꯥꯜꯒꯨꯝ ꯃꯤꯇ꯭ꯔꯪ ꯍꯩ ꯃꯍꯥꯛꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯗꯅ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯋꯥꯅ ꯂꯩꯅꯤ ꯀꯔꯤꯁꯨ ꯋꯥꯗꯦꯀꯣ ꯊꯋꯥꯏ ꯊꯥꯕꯁꯨ ꯉꯝꯂꯣꯏ ꯏꯔꯤꯛ ꯉꯛꯅ ꯄꯥꯔꯤꯗꯤ ꯀꯝꯗꯧꯅ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯛꯅꯔꯤꯕ ꯊꯣꯏꯅꯣ ꯃꯥꯗꯤ ꯅꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯌꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯈꯛꯇꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯊꯣꯡꯅꯥꯎꯗ ꯈꯨꯅꯨ ꯑꯃ ꯍꯦꯛ ꯄꯥꯏꯔꯛꯄ ꯑꯩꯅ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯕ ꯎꯆꯦꯛ ꯈꯨꯅꯨ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯄꯥꯔꯤꯅꯤ ꯄꯥꯔꯤꯅ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯗꯨꯁꯨ ꯄꯥꯔꯤ ꯃꯥꯅ ꯇꯥꯕꯅꯤ ꯈꯪꯕꯅꯤ ꯄꯥꯔꯤꯁꯦ ꯃꯤꯑꯣꯏꯕ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯑꯣꯟꯒꯦꯗ ꯉꯝꯕꯅꯤ ꯏꯔꯤꯛ ꯍꯔꯥꯎꯅ ꯊꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯄꯥꯔꯤꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ ꯅꯪ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯋꯥꯁꯦ ꯍꯥꯏꯗ꯭ꯔꯤꯕ ꯂꯣꯠꯂꯤꯕ ꯂꯣꯠꯇꯕ ꯌꯥꯗꯕ ꯃꯔꯝ ꯂꯩꯕꯅ ꯂꯣꯠꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯩꯅ ꯃꯐꯝ ꯑꯁꯦ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯂꯥꯛꯇ꯭ꯔꯁꯨ ꯄꯥꯔꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯎꯅꯕ ꯌꯥꯏ ꯊꯣꯏꯅꯣ ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯣꯏꯅꯣ ꯄꯥꯔꯤꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯈꯪꯂꯣꯏꯗꯕ ꯂꯣꯟꯗ ꯄꯥꯔꯤꯕꯨ ꯀꯧꯔꯤ ꯄꯥꯔꯤ ꯐꯅ ꯀꯨꯏꯅ ꯂꯥꯛꯂꯝꯗꯦ ꯊꯣꯏꯅꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯨꯗ ꯄꯥꯔꯤ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯏ ꯊꯣꯏꯅꯨꯒꯤ ꯃꯥꯡꯃꯛꯇꯗ ꯄꯥꯔꯤ ꯃꯥꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯁꯛꯇꯨ ꯑꯣꯜꯂꯛꯏ ꯏꯔꯤꯛ ꯎꯕꯗ ꯁꯥꯎꯅ ꯊꯣꯏꯅꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛ ꯊꯣꯏꯅꯨ ꯅꯪꯅ ꯃꯥꯕꯨ ꯄꯨꯔꯛꯄꯅꯣ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯊꯣꯏꯅꯣ ꯊꯣꯏꯅꯨꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯏꯔꯤꯛꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦ ꯈꯪꯂꯦ ꯑꯗꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯅꯁꯨ ꯈꯪꯂꯝꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯅꯅꯕ ꯅꯤꯡꯊꯧ ꯀꯌꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯊꯤꯅꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥ ꯊꯣꯏꯅꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯐꯪꯖꯔꯦ ꯄꯥꯔꯤ ꯅꯍꯥꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄꯗꯒꯤ ꯅꯪꯅ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯒꯤ ꯏꯄꯥꯅꯅꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯊꯝꯈꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯣꯏꯅ ꯐꯥꯗꯨꯅ ꯊꯝꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯄꯥꯔꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯃꯠꯇ ꯍꯤꯡꯗꯨꯅ ꯊꯝꯂꯣꯏ ꯏꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯃꯈꯣꯏꯗ ꯂꯥꯟꯗꯥꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯄꯨꯝꯕ ꯄꯥꯔꯤꯗ ꯇꯝꯂꯝꯃꯤ ꯄꯥꯔꯤ ꯂꯣꯏꯅ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯑꯗꯨꯒ ꯃꯄꯥꯅ ꯄꯥꯔꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯉꯛꯏ ꯏꯔꯤꯛꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯇꯦꯡ ꯂꯧꯕ ꯂꯥꯛꯄꯅꯤ ꯄꯥꯔꯤ ꯅꯪꯅ ꯑꯩꯒꯤ ꯇꯦꯡ ꯑꯁꯤꯕꯨ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯑꯗꯨ ꯄꯥꯔꯤ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯁꯤ ꯉꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯤ ꯈꯨꯗꯛ ꯑꯗꯨꯗ ꯅꯪꯒꯤ ꯅꯇꯦꯡ ꯅꯤꯔꯝꯕ ꯑꯩ ꯁꯤꯔꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯩꯒꯤ ꯏꯄꯥꯅ ꯅꯪꯕꯨ ꯃꯇꯦꯡ ꯂꯧꯕꯒꯤꯗꯃꯛ ꯊꯤꯔꯤꯕ ꯃꯥꯅ ꯀꯝꯗꯧꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯊꯝꯒꯅꯤ ꯃꯥꯅ ꯐꯥꯗꯨꯅ ꯊꯝꯕ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯨꯅ ꯅꯪꯕꯨ ꯊꯤꯍꯟꯒꯅꯤ ꯄꯥꯔꯤ ꯏꯔꯤꯛ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯀꯞꯂꯛꯂꯤ ꯀꯞꯅ ꯀꯞꯅ ꯄꯦꯔꯤ ꯄꯦꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ
ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯩ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯛꯇ꯭ꯔꯤ, ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯤ. ꯑꯗꯨꯕꯨ ꯄꯥꯔꯤ, ꯅꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡꯕꯨ ꯇꯥꯔꯨꯕꯗ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ. ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯅꯪꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯤꯛ ꯆꯦꯟꯈꯤꯔꯝꯃꯤ. ꯊꯣꯏꯅꯨꯁꯨ ꯄꯥꯔꯤꯗ ꯑꯁꯨꯝꯅ ꯁꯠꯅ ꯍꯥꯏꯔꯝꯃꯤ. "ꯄꯥꯔꯤ, ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯐꯥꯗꯨꯅ ꯊꯝꯈꯤꯗꯦ. ꯅꯪ ꯂꯥꯟꯅ ꯈꯟꯕ ꯈꯛꯇꯅꯤ. ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯪꯕു ꯍꯥꯠꯅꯕ ꯐꯥꯅꯕ ꯇꯧꯕꯁꯨ ꯃꯈꯣꯏꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ. ꯅꯪꯒꯤꯗꯃꯛ ꯑꯩꯒꯤ ꯏꯇꯥ ꯃꯖꯥꯏꯕꯦꯝꯃꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯗ ꯅꯪꯕꯨ ꯀꯅꯥꯅ ꯁꯣꯛꯄ ꯉꯝꯂꯣꯏ. ꯅꯍꯥꯛ ꯃꯖꯥꯏꯕꯦꯝꯃꯕꯨ ꯀꯟꯕꯤꯌꯨ ꯄꯥꯔꯤ." ꯄꯥꯔꯤ ꯃꯇꯣꯝꯇ ꯎꯃꯪ ꯑꯗꯨꯗ ꯂꯩꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯂꯝꯃꯤ. "ꯑꯆꯨꯝꯕꯅꯤ, ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯊꯝꯕ ꯅꯠꯇꯦ. ꯑꯩꯅ ꯀꯤꯗꯨꯅ ꯑꯗꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ. ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ. ꯑꯩꯕꯨ ꯀꯅꯥꯅ ꯐꯥꯕ ꯍꯥꯠꯄ ꯉꯝꯂꯣꯏ. प्रजासिंगनसु अयु मसक खंगलरोय अदुगा अयिना हातखिबा मियोयसिंगसु फत्तबा ngakतनि अयिगी पागी लमनसु सिंख्रे अय हौसि करि तौगनि निंथौ लानमिसिंगना अयिबु थीरि हायरि निंथौना अयिगी मतेंग नीरि अयिनासु मजाइबेमबु नुंसीबदुना उसेक ओंदुना अयिना मागी मनाक्ता तोयना चटबनि फरे अय हौसि मखोयगी मतेंग पांगलगे अय निंथौगिदमक चटलगे इरिका थोइनुगा कोनुंग यौरकपददि मागी मपा निंथौ लान चटनबा सेम सारमि इरिक मपाबु उरगा ममितगी मपी तारमि इपा निंथौ नसाई हाकसु लानगी फिसेक छिटसगी नसाई मखै नंगबु थिरमनि चलो अवांगी कोनुंगी अरोनबु लंबी असोमदा थोइनुना खोइनि सटख्रो नमासु नुपी कया अमसु सटख्रबनि इपा लाक्ट्रि फाउबा लोतुन लयु इसाना करमना लान यौबु सटकनि नंग सटपा यारोय नसासिंगनब लैते इपा हिबुको इपागी रे अनम कनगनो हौसिक मदुगी मतम नते चलु थुनमक नसा सटचरोय इनिंग थौ इबुंगो सनाथोंगदा नुपा मसा अमा इनिंग थौ उनगे हाइना लाक्लि चंगनजरौरा तंजा सिदा कनाबु ओइरिबा चंगलो इरे चलु थुनमक इपा इबुंगो लाक्लिबसे पारिनि हाइबा इ खंगी करि हाइबा पारि हाइबदि कनानो इपाना लान इसिंग थादोक्तुना थियलिबा नुपा मसादुनि नंगना मानि हाइबदि करमना खंगनो ममिंगना करमना खंगलिबा नसा वरिसिंगदो समलकपा हाइजगे असुमना इरिकना पारिगी मरम पुंबा लिरमि हाइरमि निंथौ महाकसु पारिगी वरि पुंबा तारबा खंगलबदा पारिबु हेना नुंसीबा फावरकलमि इनिंथौ इबुंगो नंगला मतम कुइनगी ममांगदा अइगी तेंग पंगलमखिबा हिंसाबु हातखिबा नुपा मसादो मानि निंथौ पारि अइगी सानुपीना तंबदगी वरि पुंबा खंगले करिगी अदु वाना नंगना उमंग अदुदा लैबनो अइगी नाक्ता लाक्तुना वरोन पुंबा हाइबदा अइना करिगिदमक नंगबु मिरोट कुमना लेहनगनि अदुगा अइना नंगबु असुक कुइबसे थि हाइबा नंगबु खंगदब्रा हौसिक अइ नंगी नतेंग पामि नुपा मसा पुमनम अइ खंगसे लानगिदमक सेम साबिरो अइ पुमनमक मायोकनगे माइथीबा नंगहलोय चिंगनबु पोकपिनो इनिंथौ लेंगदा कोनुंग असिदा लैबियो नंगी वयसी ताबदा पेली हे करिगुम लानसे माइ पाकलम अइना सोइदना अइगी अमता पुक्सबी इसा इरिक नंगोंदा थाजगनि चाउना लुहोंगदुना अइगी इहुत इरेंग सिलहंदुना निंगथौ उहेनगनि लैबाक असिगी अइ पेली पारी तांजासिदा लानमी अमा सेलक्तुना पाकना तमलरे इनिंगथौ येकनमसिंगना कोनुंग असि तमना सेंसिलक्ले अखोइ सेक्सेंसि लानगी खुसु खलाइ सेना पाइबियो अखोइ लानमीसिंग मांग थाजगी इपागी इरिक नाक सेंख्रो लाक्लिबसिंग असे इपागा मायोक नौरगे चल पारी चल इनिंथौ पाखतपिगनो इरिक पारीना इरिकता येंगदुना कौरकपदो इरिक भाप ताइ थोइनो मखोइ अनि सटखिरमि पारी मागी मित्रंगना संसिलक्लिबा लानमी येकनबसिंग अदु माइथीबा पीबा हौरक्लमि खुसु थांग पाइदुना निंगथौ पांगदब नंगसु ताजो है इरिक हाइबि लमकिपि नाक पइन नुंसीदुना अइगी तालोइ ओयु हाइबु यादबा हौजिकति नंगबु अइना फादुना पुरनि अइगी तालोइसिंगी मिनाइसिंगनि चलहनगे खंगनि नखोइगी लेबाक असिसु अइना ngasigi khudum challagani nupi kaya amasu minai ni set ohenge parina yeknaba ningthau phataba pari ai leiringai kanana lebak asi khudum chanba ngamgani nang adu kaktuna konungi sana thongda thetkedo nareibak ki miyoi pumba apik pasiba olhange nasa kumlaba nupi masa amabu nattaba mityeng yengba ningthau ama oiraga lebak amabu karamna ngakani khangdaba ningthau nahakti pari aina nathoi masado lobirage khangani do iya aibu asuk usittana siramdai mikup asida wa nganglibna hakkana leiramu khangani
ꯑꯗꯩ ꯀꯅꯥ ꯍꯥꯠꯇ꯭ꯔꯤꯉꯩ ꯅꯪꯕꯨ ꯍꯥꯟꯅ ꯌꯥꯏꯕꯤꯅ ꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯒꯦ ꯄꯥꯡꯗꯕ ꯅꯤꯡꯊꯧ ꯉꯥꯛꯆꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯧ ꯑꯩꯒꯤ ꯂꯤꯔꯨꯡ ꯇꯦꯟꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯟꯖꯩ ꯑꯃ ꯅꯤꯡꯊꯧ ꯑꯗꯨ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯏ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯉꯥꯛꯊꯣꯛꯆꯩ ꯐꯅ ꯀꯨꯏꯅ ꯂꯥꯟ ꯑꯗꯨ ꯁꯣꯛꯅꯔꯝꯃꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯟꯃꯤꯁꯤꯡ ꯌꯥꯝꯕ ꯍꯦꯟꯕꯅꯤꯅ ꯃꯈꯣꯏꯅ ꯂꯥꯛꯆꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯄꯥꯔꯤꯁꯨ ꯑꯆꯝꯕ ꯅꯠꯇꯦꯗꯣ ꯏꯌꯥ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯀꯔꯝꯅ ꯅꯨꯄꯥ ꯃꯆꯥ ꯃꯍꯥꯛꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕꯅꯣ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯄꯥꯡꯗꯕ ꯅꯤꯡꯊꯧ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯑꯩꯒ ꯃꯥꯌꯣꯛꯅꯁꯤ ꯅꯪꯅ ꯉꯝꯃꯤ ꯑꯩꯕꯨ ꯍꯥꯠꯆꯧ ꯑꯩꯅ ꯉꯝꯃꯤ ꯅꯪꯕꯨ ꯍꯥꯠꯀꯦ ꯀꯔꯤꯒꯤ ꯅꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯈꯟꯕꯅꯣ ꯑꯗꯨꯅꯤꯗꯅ ꯅꯤꯡꯊꯧ ꯑꯩꯒ ꯃꯥꯌꯣꯛꯅꯕꯗ ꯅꯊꯧꯅꯥ ꯂꯩꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯇꯔꯥꯏꯅ ꯍꯥꯠꯂꯣꯏ ꯑꯗꯨꯝꯅ ꯅꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯁꯤꯔꯝꯗꯥꯏ ꯑꯁꯤ ꯏꯌꯥ ꯑꯩꯅ ꯁꯨꯝ ꯅꯊ꯭ꯋꯥꯏꯗꯨ ꯀꯟꯕꯤꯒꯦ ꯅꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯅꯕ ꯇꯥꯟꯖꯥ ꯀꯌꯥ ꯄꯤꯕꯤꯕꯅꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯤꯟꯊꯕ ꯇꯧꯗ ꯅꯉꯛ ꯑꯗꯨ ꯀꯛꯂꯒꯦ ꯑꯩꯒꯤ ꯇꯦꯟꯖꯩ ꯑꯁꯤꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯔꯤꯅ ꯁꯥꯎꯗꯨꯅ ꯐꯠꯇ꯭ꯔꯕ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯅꯤꯡꯊꯧ ꯍꯦꯛ ꯁꯤꯕꯒ ꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯥꯔꯤꯗ ꯈꯨꯔꯝꯃꯤ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯤꯆꯪꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯔꯤꯕꯨ ꯈꯨꯔꯝꯃꯤ ꯄꯥꯔꯤꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯨꯄꯥ ꯑꯗꯨ ꯄꯥꯔꯤ ꯎꯕꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯇꯞꯅ ꯍꯪꯂꯛꯏ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯅꯪꯕꯨ ꯎꯕꯗ ꯑꯩꯒꯤ ꯃꯔꯨꯞ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯕꯅꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯨꯄꯥ ꯃꯆꯥ ꯄꯥꯔꯤ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯈꯪꯂꯛꯂꯦ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ ꯄꯥꯔꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯍꯥꯛ ꯑꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥ ꯒꯣꯄꯥꯜꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯊꯣꯏꯕꯅꯤ ꯑꯩꯍꯥꯛ ꯅꯪꯕꯨ ꯅꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯅꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯅ ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯇꯥꯎꯗꯨꯅ ꯂꯩꯈꯤꯕꯅ ꯏꯆꯥꯕꯨ ꯑꯩꯅ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯈꯟꯈꯤ ꯅꯪꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯏꯆꯥ ꯍꯤꯡꯂꯝꯃꯤ ꯑꯩꯕꯨ ꯅꯄꯥꯃꯛꯅꯤ ꯈꯜꯂꯨ ꯄꯥꯔꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯃꯌꯨꯛꯇ ꯂꯩꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯗꯥꯕ ꯂꯥꯛꯈꯤꯕꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯏꯆꯤꯜꯁꯤꯅ ꯏꯄꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯕ ꯐꯪꯂꯛꯇ꯭ꯔꯤ ꯑꯩꯅ ꯈꯪꯉꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯄꯨꯛꯆꯦꯜ ꯏꯄꯥ ꯂꯩꯔꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ ꯆꯠꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯏꯄꯥꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯄꯥꯔꯤ ꯅꯄꯥꯗ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯉꯁꯤꯗꯤ ꯉꯥꯛꯂꯒꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯗ ꯐꯝꯍꯟꯗꯨꯅ ꯂꯩꯍꯟꯈꯤꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯑꯩꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯁꯤꯡꯂꯒꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯔꯤꯛ ꯊꯣꯏꯅꯨ ꯃꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯎꯅꯔꯝꯃꯤ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯄꯥꯔꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯍꯜꯂꯝꯃꯤ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯅ ꯁꯣꯜꯍꯧꯔꯤ ꯃꯄꯥ ꯁꯛꯂꯕ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯄꯥꯔꯤ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯤ ꯏꯔꯤꯛꯄꯨ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯥꯕꯨ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯔꯤꯛꯅ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯊꯣꯏꯅꯨꯅ ꯏꯔꯤꯛꯄꯨ ꯊꯦꯝꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯕꯁꯨ ꯏꯔꯤꯛꯇꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯍꯥꯛꯇꯤ ꯄꯥꯔꯤꯒꯤ ꯋꯥꯈꯜꯗꯨꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯣꯏꯅꯨꯕꯨ ꯀꯧꯗꯨꯅ ꯄꯥꯔꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯑꯔꯣꯠꯄ ꯂꯩꯇ ꯄꯥꯔꯤꯒꯤ ꯃꯔꯝ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ ꯏꯔꯤꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤꯕꯨꯁꯨ ꯅꯣꯡꯃ ꯊꯣꯏꯅꯨꯅ ꯏꯔꯤꯛꯄꯨ ꯅꯝꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯎꯗ ꯄꯨꯊꯣꯔꯛꯏ ꯊꯣꯏꯅꯨ ꯑꯩꯗꯤ ꯀꯔꯤꯝꯇ ꯆꯠꯅꯤꯡꯗ꯭ꯔꯤ ꯇꯁꯦꯡꯅ ꯄꯥꯔꯤ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯌꯣ ꯊꯣꯏꯅꯨ ꯅꯪꯗꯤ ꯈꯪꯂꯤꯅꯤ ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯃꯖꯥꯏꯕꯦꯝꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯅꯪꯅ ꯍꯥꯏꯔꯗꯤ ꯑꯩ ꯊꯥꯖꯔꯦ ꯑꯩ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯒꯦ ꯊꯣꯏꯅꯨ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯌꯥꯗꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯒ ꯋꯥꯠꯂꯤ ꯆꯠꯇꯧꯕ ꯑꯁꯤ ꯆꯠꯂꯒ ꯍꯜꯂꯁꯦꯕꯀꯣ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯤ ꯃꯖꯥꯏꯕꯦꯝꯃꯅ ꯀꯣꯅꯨꯡꯗ ꯂꯩꯕꯁꯦ ꯐꯅꯌꯥꯝ ꯀꯨꯏꯔꯤ ꯉꯁꯤ ꯈꯛꯇꯤ ꯑꯩꯒ ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯤ ꯍꯣꯏ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯂꯔꯣꯏꯁꯤꯀꯣ ꯑꯩ ꯇꯁꯦꯡꯅ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ ꯊꯣꯏꯅꯨ ꯊꯣꯏꯅꯨꯅ ꯏꯔꯤꯛꯄꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯏ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯖꯥꯏꯕꯦꯝꯃ ꯉꯥꯏꯍꯥꯛ ꯁꯤꯗ ꯐꯝꯃꯣ ꯑꯩ ꯑꯁꯤꯗꯒꯤ ꯁꯤ ꯍꯦꯛꯎꯒꯦ ꯑꯗꯨꯒ ꯆꯥꯁꯤ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯅꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯣ ꯏꯇꯣꯝꯇ ꯂꯩꯕ ꯇꯜꯂꯦꯕ ꯍꯩꯒꯤ ꯋꯥꯕꯨ ꯀꯣꯅꯨꯡꯗ ꯃꯈꯜ ꯁꯨꯅ ꯍꯧꯔꯤꯕꯗꯨꯅꯤ ꯑꯩꯗꯤ ꯍꯩ ꯆꯥꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯆꯠꯈ꯭ꯔꯅꯨ ꯊꯣꯏꯅꯨ ꯀꯨꯏꯔꯣꯏꯌꯦ
ꯀꯣꯅꯨꯡꯗ ꯍꯧꯕꯒ ꯃꯐꯝ ꯑꯁꯤꯗ ꯍꯧꯕꯒ ꯃꯥꯟꯅꯔꯨꯏ ꯃꯍꯥꯎ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃꯗ ꯃꯍꯥꯎ ꯑꯁꯦ ꯈꯪꯍꯟꯅꯤꯡꯗꯨꯅ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯃꯨꯛꯇꯪꯕꯨ ꯆꯥꯈ꯭ꯔꯕꯗꯤ ꯍꯩꯁꯤꯒꯤ ꯃꯍꯥꯎ ꯁꯨꯛꯀꯥꯎ ꯍꯦꯛ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯖꯥꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯆꯠꯈꯤ ꯏꯔꯤꯛ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯊꯣꯏꯅꯨꯗꯤ ꯏꯔꯤꯛꯄꯨ ꯊꯝꯂꯝꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤꯁꯦ ꯃꯔꯤ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯎꯅꯤꯡꯉꯤ ꯑꯔꯣꯏꯕ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯅꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯅꯤꯡꯊꯧꯀꯌꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯀꯌꯥ ꯑꯩꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤ ꯃꯈꯣꯏ ꯄꯨꯝꯕ ꯑꯩꯅ ꯑꯃꯠꯇ ꯌꯥꯅꯤꯡꯕ ꯄꯣꯛꯈꯤꯗꯦ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯗ꯭ꯔꯤꯕ ꯑꯩꯅ ꯊꯥꯖꯩ ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯅꯣꯡꯃꯗꯤ ꯑꯩ ꯅꯪꯕꯨ ꯎꯕ ꯐꯪꯈꯤꯅꯤ ꯏꯔꯤꯛ ꯃꯇꯣꯝꯇ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯏꯔꯤꯛ ꯑꯩ ꯂꯥꯛꯏ ꯐꯔꯤ ꯅꯪꯗꯤ ꯀꯝꯗꯧꯅ ꯂꯥꯛꯄꯅꯣ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤ ꯐꯔꯤ ꯅꯪ ꯆꯠꯈ꯭ꯔꯅꯣ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯔꯤ ꯑꯩ ꯑꯇꯣꯞꯄ ꯔꯥꯖꯀꯨꯃꯥꯔ ꯀꯅꯥꯒ ꯂꯨꯍꯣꯡꯕ ꯑꯩ ꯄꯥꯝꯗꯦ ꯄꯥꯔꯤ ꯃꯣꯃꯣ ꯅꯣꯛꯅ ꯃꯖꯥꯏꯕꯦꯝꯃ ꯏꯔꯤꯛ ꯑꯩꯕꯨ ꯃꯖꯥꯏꯕꯦꯝꯃ ꯀꯧꯒꯅꯨ ꯄꯥꯔꯤ ꯏꯔꯤꯛ ꯍꯥꯏꯅ ꯀꯧ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯍꯥꯟꯃꯈꯩ ꯂꯥꯛꯇ꯭ꯔꯤꯕꯗꯤ ꯅꯪꯗꯤ ꯃꯤꯀꯨꯞ ꯑꯃꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯕ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄꯥꯔꯤ ꯑꯩ ꯂꯥꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯁꯣꯝꯅ ꯂꯥꯛꯄ ꯌꯥꯗꯕ ꯃꯔꯝ ꯑꯃꯅ ꯂꯥꯛꯇꯕꯅꯤ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯅꯤ ꯏꯔꯤꯛ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯂꯨꯍꯣꯡꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯑꯩꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯄꯥꯝꯗꯦ ꯄꯥꯔꯤ ꯁꯨꯞꯅꯇꯪꯒꯤ ꯃꯤꯁꯝꯒꯨꯝ ꯅꯪꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯝꯅ ꯏꯁꯝ ꯁꯝꯅ ꯂꯩꯕ ꯄꯥꯝꯃꯤ ꯀꯣꯅꯨꯡꯗ ꯂꯩꯔꯁꯨ ꯑꯗꯨꯃꯛ ꯏꯁꯝ ꯁꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯄꯥꯔꯤ ꯑꯩ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗꯒꯤ ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯗ ꯇꯝꯅꯤꯡꯉꯤ ꯑꯩꯁꯨ ꯍꯩꯅꯤꯡꯉꯤ ꯑꯩꯁꯨ ꯃꯤꯇ꯭ꯔꯪ ꯍꯩꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯎꯅꯤꯡꯕ ꯃꯇꯝꯗ ꯎꯕ ꯐꯪꯂꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄꯁꯨ ꯌꯥꯔꯅꯤ ꯄꯥꯔꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯃꯤꯇ꯭ꯔꯪ ꯇꯝꯕꯤꯔꯝꯃꯣ ꯑꯩꯅ ꯁꯣꯏꯗꯅ ꯇꯝꯕꯤꯗꯣꯏꯅꯤ ꯑꯗꯨꯗ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯆꯠꯁꯤ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯎꯅꯔꯝꯒꯦ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯇꯣꯔꯦ ꯊꯣꯏꯅꯨꯗꯣ ꯂꯥꯛꯇ꯭ꯔꯤ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯑꯩꯉꯣꯟꯗ ꯍꯩ ꯍꯦꯛꯂꯨꯒꯦ ꯑꯩꯕꯨ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯕꯅꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯣꯏꯅꯨꯗꯣ ꯊꯣꯏꯅꯣ ꯀꯧꯔꯅꯨ ꯃꯥꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯒ ꯀꯣꯅꯨꯡꯗ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯄꯥꯔꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯊꯣꯏꯅꯨ ꯅꯈꯣꯏꯅꯤ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯕ꯭ꯔꯣ ꯑꯩꯅ ꯊꯣꯏꯅꯨꯗ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯄꯨꯊꯣꯛꯍꯜꯂꯛꯄꯅꯤ ꯑꯩꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯖꯔꯁꯨ ꯏꯔꯤꯛ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯩ ꯅꯪ ꯅꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣꯟꯖꯕ ꯀꯧꯖꯕꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯊꯣꯏꯅꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯄꯥꯔꯤꯅ ꯏꯔꯤꯛꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯂꯕꯅꯤ 이릭. ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯊꯥꯔꯛꯄꯅꯤ. ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯊꯣꯏꯅꯨꯗꯤ ꯉꯁꯥꯏꯅ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ. ꯑꯗꯨꯅ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ. ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ. ꯃꯄꯥ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯔꯤꯛꯀꯤ ꯍꯔꯥꯎꯖ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ. ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯏꯔꯤꯛ ꯑꯃꯗꯤ ꯄꯥꯔꯤ ꯂꯨꯍꯣꯡꯂꯝꯃꯤ. ꯊꯣꯏꯅꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯩꯍꯜꯂꯝꯃꯤ. ꯄꯥꯔꯤꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯇꯥꯛꯄꯤꯁꯤ. ꯌꯦꯡꯉꯣꯏ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯦ. ꯅꯈꯣꯏꯁꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯅꯤ. ꯑꯗꯨꯅ ꯏꯄꯥꯅ ꯅꯈꯣꯏ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯂꯟꯊꯣꯏꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ. ꯂꯩꯕꯥꯛꯁꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯉꯝꯂꯔꯣꯏ. ꯄꯥꯔꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩ ꯑꯗꯨ ꯏꯄꯥꯗ ꯍꯥꯏꯌꯨ. ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯑꯩꯅꯕꯨ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ. ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯂꯟꯊꯣꯏꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯁꯤ. ꯏꯔꯤꯛꯀꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯌꯨ ꯑꯩ ꯂꯩꯔꯤ. ꯑꯗꯨꯒ ꯂꯟꯊꯣꯏꯁꯨ ꯑꯐꯕ ꯃꯤꯑꯣꯏꯅꯤ ꯐꯠꯇꯕ ꯅꯠꯇꯦ. ꯄꯥꯕꯨꯡꯕꯨ ꯑꯄꯣꯛꯄ ꯃꯄꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ. ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ. ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯍꯥꯛꯇꯨꯃꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯖꯔꯝꯒꯗꯕꯅꯤ. ꯊꯃꯣꯏ ꯑꯁꯤ ꯑꯁꯨꯝꯅ ꯂꯟꯊꯣꯏꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯅ. ꯊꯣꯏꯅꯣ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ. ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯕꯗꯣ. ꯏꯃꯥ ꯁꯛꯂꯕꯤ ꯅꯆꯥꯗ ꯀꯔꯤ ꯋꯥꯍꯪ ꯍꯪꯕꯤꯅꯤꯡꯕꯅꯣ? ꯅꯆꯥꯅ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯂꯣꯏꯅ ꯍꯥꯏꯖꯒꯦ. ꯌꯦꯡꯉꯣꯏ ꯏꯃꯥꯅ ꯁꯤꯡꯅꯔꯛꯄꯁꯨ ꯀꯨꯏꯔꯦꯗꯣ. ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯥ ꯏꯔꯤꯛꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ. ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯟꯊꯣꯏꯒ ꯅꯨꯡꯁꯤꯅꯕ꯭ꯔꯥ? ꯈꯨꯝꯃꯨ. ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯌꯥꯅꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯃꯤ. ꯏꯃꯥ ꯁꯛꯂꯕꯤ ꯃꯃꯥꯡꯉꯩ ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯜꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯛ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯅꯗꯨꯅ ꯈꯪꯅꯈ꯭ꯔꯕꯁꯨ
ꯍꯧꯖꯤꯛꯇꯤ ꯅꯁꯥ ꯋꯥꯈꯜ ꯇꯥꯔꯦ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯄꯣꯛꯄ ꯃꯁꯥꯒꯨꯝꯅ ꯂꯩꯍꯜꯂꯕꯅꯤ ꯑꯩꯅꯁꯨ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯦ ꯂꯟꯊꯣꯏꯕꯨ ꯑꯩꯅ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯄꯣꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯄ꯭ꯋꯥꯕꯨ ꯀꯔꯝꯅ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯝꯅ ꯏꯃꯥꯅ ꯃꯆꯥꯒꯤ ꯐꯝꯗ ꯇꯥꯛꯄꯤꯒꯅꯨ ꯆꯨꯝꯃꯤ ꯊꯣꯏꯅꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯅꯥꯝꯃ ꯍꯥꯡꯕ ꯍꯧꯅꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯂꯟꯊꯣꯏꯕꯨ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯔꯒ ꯅꯪꯕꯨ ꯑꯩꯅ ꯅꯤꯡꯊꯧ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯒꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯌꯥꯊꯪ ꯅꯁꯥ ꯌꯥꯖꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯣꯏꯅꯨꯕꯨꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯥꯔꯤ ꯑꯃꯗꯤ ꯏꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯣꯏꯔꯩꯉꯥꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ 이마기 뽀이랭한바 까이기노 낭나 속 얌람 헬리바 시바 마 잉우도 바봉나 담비우 마이싱으세 나짜로인 하이 마 아이 우색 상하기 마로소 로이나 캉이 마코이가 와리 사나바 아이가 미바 이사단 이마나디 이사보 람미 헬리 하이나 사이리 이사디 마람 온톡나 목람리다나 마또 아디기 우색시나 까이 하이 캉브라 우색나 까리 하이바 이사다 네 이마기 마룹 아마 이마기 나다 ngasi lakani ima yam hararoni haiba ima nangi marup laibraiba nangi ta laibraiba laiye hainari ngai kuina unarudraba mata thoinu ado makhoigi nakta laklami thoinu ubada idik asuki matik harauzarami asumna makhoi pumba harau tayamna nungaina laiminarami